Ningol Sakoba Photo Contest 2020 PK Channel Pothaminasi Community YouTube channel sina sahi mamafung farak faka iroinana lakadoriba Ningol Sakoba Thoronga Mari Lenana Pangthok Sagadoriba Ningol Singi Oiba Photo Contest ama Pangthok Sargani Hariba Photo Contest asida Ningol Singna Lakliba November ki tang 13 natre harga tang 13 ani sida Ningol Sakoba saruk yabiriba Ningol Singna Ningol Sakoba satpa matamda isa isagi oiba photo amamam kapire harga thabirakadabani saruk yabiningba Ningol Singna lakliba November ki tang 13 fawbagi manungda isa isagi Aadhaar card photo ado maning mamang thabirakadabani loina na hariba Aadhaar ki document pisin birak pasingna November ki tang 15 da isa ki serial number ado pijarakani contestants singi photo sing aduna haibadi Sakoba numitta kapkadoriba photo aduna PK channel amadi YouTube channel amasu oiriba community koi channel ani sida thagasagani loinana contest asigi result na lakliba November ki tang 10 da lauthoksagani amadi winner singi prize November ki tang 12 da pijagani thamdariba prize singdi ahanba prize da habadi winner prize da lupa lising aniga amadi PK channel gi maikei gi thamjaba Ningol dakhina amaga loinana ani suba amasung ahum suba prize da lupa lising amaga loinana PK channel gi maikei gi thamjaba Ningol gi dakhina loinana ahum suba prize da lupa samanga ga loinana PK channel na thamjaba Ningol Singi oiba dakhina hena kubo maron gi damakta makha gi WhatsApp number sida habadi 700598396 sida pau phobira u loina isa gi document thabirakpa amadi photo na singu thabirakpa kurimak hariba number simakta thabirak o haiduna amuka sone niksing-jari kaubiragano Ningol Sakoba Photo Contest 2020 saruk yabiu